अहानबद मरोइब पाउ जस्ट मसिंग सुना लेतबदगी मणिपुर हाई कोर्ट केसिंग मतम चाना लोइसिनबा ngamdre haina हाई कोर्ट बार एसोसिएशन ऑफ मणिपुर की प्रेसिडेंट सीनियर एडवोकेट एन कुमार जिना हाइख्रे लमदम असेद खुंदामिनरक्ली बयल होमी सिंह पुनसिंदुना इमा लेबाक मणिपुर गिदमक अपुनबगी पांगल सागतपा तंगाई फद्रे हाइना सीपीआई गी लुचिंगबा सोटन कुमार हाइख्रे सेक्टा मयाई लेकाइदगी अनाबा अमा लेखिदबगी वाहौदा रिम्सटा इरांग थोख्रे अमदी टेक्नोपल डिस्ट्रिक्ट सीटा गवर्नमेंट हाई स्कूल तंबा महिरोई हुंफुतरा नारकपदगी मतम कक्तन स्कूल सुती थादोख्रे खुरमजरी ISTV गी नुमिदांगी मणिपुरी पाउ मित्येंग ता नुकचरी पाउ संदोंग पिजरी मणिपुर हाई कोर्ट फाइल तौरप केसिंग मतम चाना लोइसिनबा ngamdriba से जस्ट मतिक चाना लेतबदगिनी हाइना हाई कोर्ट बार एसोसिएशन ऑफ मणिपुर की प्रेसिडेंट सीनियर एडवोकेट एन कुमार जिना हाइख्रे वाफम से हाई कोर्ट कॉम्प्लेक्स तलैबा एसोसिएशन असिग ऑफिस पांगथोपा पाउगी मिफमदा हाइखिबने प्रेसिडेंट कुमार जिना मखा ताकिबदा लिसिंग अनि तरा हुमदोइदा मणिपुर हाई कोर्ट असि लिंखतखिबा मतमदा कोर्ट असिगी जस्ट की सैंक्शन स्ट्रेंग असि तरेट ओहनबियु हाइना तक्सिनबा लेरबसु मंगादा ओहनखे हाइरिबा सैंक्शन स्ट्रेंग असि मंगादा ओहनख्रबसु ngasi fauba amukta just manga suna leitabana court asida file torokpa civil criminal case writ petition revision petition election petition PIL na chingba case sing matam chana loisinba ngamdabana miyamna judiciary system da thajaba watlakpa asigi yenglaga mamang thagi tang taranipal da manipur gi governor Ajay Kumar Vala unaduna representation summit ama pislaba matung Delhi chatuna August kunmanga da union law minister Arjun Ram Mehwal unaraba matung mathangi numit tang kuntarukta Supreme Court of India gi chief justice Bhusan Ram Krishna Gawai unaduna athubada sanction strength manga sugadaba watliba just ani haptuna court asida just watpana thengnariba khudongchatba sing kokhananaba khangalamke haiki Chiedagi full pleasure high court amale adubu high court sigi level thopa judge machine dudi school leite 2013 dagina hojik sahi tara nithoi hala sibauda judge manga legi bse telaba matam krada amuk anirak thokra aduga atai matam dadi ani leiba ahum leiba aduna appeal tawbasi judge single bench ta abra aisi patakta appeal sapai ya taduna supreme court sa asalaga appeal salina traga supreme court sala case transfer tawi gawati dana tra meghalaya dana aduna leriba judge machine nasiga ekoi sel leriba case ki machine pendency asiga yam thina chamadi ana praja sina ukil lekoi desu oruga apam punamakta court case oruga sahi manga taruk tara kun pending lei noidi ukil sing case sura lebide haiba mayam ni complain le an suma mayam se masi kalamain to gudage habsi kanbada judge manga se masi taret hengat piu sanction strength se ana ekoi demand to jibu lamdam asida khundaminarakli bayel homi singh punsinduna imalebak manipur gidamak apunbagi pangal sagatpa tangai fadre haina CPI gi luchingba sotin kumar na haikre farmers demand day haina chamaga kunmapal suba jananeta irawat month celebration lisingani kunmanga gi thoram tongan tongan ba makhal mathal kya gi thoram galoina ivudau santhong harautel kumbida pangthokre Irawat Celebration Committee Manipur Lomilufna CPI Bishnupur District Council Amadi CPI Kumbi Local Council Kapuna Kutsamna Duna Pangthokiba Thoram Aduda Lamyan ba Irawat ki photo da miyamna laisuka tunai kai kumna bot ki Thoram aduda Irawat amadi Lomi Sinmi Haiba Timda School Mahirai Singi Open Category Oiba Sport Painting Competition amasu pangthoke loinana Jananeta Irawat ki saitha isai da yumfam oiba jagoi kya sutke Thoram aduda Irawat Celebration Committee Manipur gi Vice Chairman L Sotin Kumar Makhatana Leibaga sigi Territorial Integrity ngakna bahotna bada lamyan basina loramba khongthang ase ngasi oirakliba fibam asida ekhoipum namakna yamna ningthina naina bagi tangai fadaba lei aduna lamdam asida khundaminarakli bayel homi mayam punsinduna apunbagi pangal ama sagatuna apunba manipur ama ima leiba kidamak tangai fadaba adu leire Irawat ki thoram ase committee na makhal makha kya gi thoram ga loinana tha ama chupna pangthokani loinana lamyan ba asiga mari leina ba tongan tongan ba program kya ama lakpada chahi ama chupna pangthokani haina Irawat Celebration Committee Manipurna lebak miyam da thamlakle 호레이바 란펌 모두 전부터 디 마을 아두 MD 홀더 리싱엄마가 장업은
nifuga dayeta adu toman union tara unjala kanda adu jukto friends sing do masidi adu ba ekoi yelobi amade toman jati pulaba kanda ekoi put sakti ma sagla kanda apun manipur ma adu imale ba adu chap batiya li tangai pado maside Sekta mayai lekai dagi anaba man lekhidabagi wahauda rims ta irang thokre lekhidraba mioi adugi maming yengkhom keso jahi yang kaitaret sekta mayai lekai dagi ni BP stroke torak padagi haukiba nomaizing numita hospital da pukhalak pada suti numit ni doctor leti haina matam chana layeng daba amadi emergency anabada ICU fangdaba na chingba hospital ase ke thawa sadaba mawongna anaba si lekhidabani haina imung manungna pendaba fungdurakli Misi mari lenana JSC sem ki bagal lenana JSC gi mihuta mana fongdurak pada jenaba doctor ama staff singa unaduna lekai ama tanadruba fauba asiba hakchang lokhiroi haiba firep lore hairi panba yai hokiba numit kharani gi mamang da su awang sekmai dege makhong tek pagi hospital ase de pokhalakiba mauna ha ama sibagi wahauda asiba hakchang logdabagi khongjang sangsin kiba lekrabane mamang da ju sumaina mihat atai chada basi mayama ma hatok tana mayama ma kano to tawre adu ngasi maksu akoi inau no pa keso halise si moi darga le rang mane ba adu na sigi lai khaim ta dre bodi asi bakchang ji akoi pujere ro eba rim sabla hospital ji di laire bagi mangpham ni sidi ana ba phan ye na lingba institution ni natre hospital ma rim sumai da no to basi yam phai na koi khalu bani adu bo rim se khoi ri thamba pam dre masi tangkhoi thana khoi mangan ba pame akhoi gi patient si date mamang do patient mayam tare adu ujik su patient khara laitaba patient khara ujik punna tana lairi ha hoi tari kam choma paunu de khangdri Tengnopal District Sita Government High School da tamba mahairoi humfutara narak padage matam kaktere school suti thadokre mairoi sing adu typhoid malaria amadi kangna sandokpal aina sing dagi narak pani haina jingnaba leibadagi school adu da fogging amadi free medical camp pangthok pinaba rilenaba sing da appeal tawri Tengnopal District Headquarter dagi kilometer 34 rom satlaga leiba sita khungang da leiba school adu da tamba mahairoi sing adu khangogdana narak pasina maram oiraga school thong lon badana tana tang manga da pangthokani haina toramba teachers day su ethokre ngasi KSO Tengnopal na marilenaba authorities singda matik jaba cheksin thawrang lokatna bagi damak meeting changbiu haina ai bacherol piduna wakatkre Lisingani tara mapalda mamang gilengak na MSPCL amadi MSPDCL gi tungan ba fam kaya lawgani haina written test loikiba adu chatnara roi haina Manipur lengak na ayi bacherol thokre Deputy Secretary Power Maisnam Singlembi luwang na thokpa cherol amagi matung ina mamang thagitang tara marida Governor in Council gi mifam ama pangthoklaba matungda hairiba posting adu lawnabagi thabak adu kaktatle madugi mahuta Staff Selection Commission da nauna thabak lawnaba sinakre matam aduda thabak khannaba aduda sarukya kiba myoising amadi chahi helaba myoising nauna pangthokadoriba asida sarukya bagi ayaba pigani chahi helaba sing su amuk khaki oina komthokani haiba wafam yauri ngase yu pung tara mathoi rom tarak padagi NSN IM amadi Jet UF ki marakta akan mamongda khutok nakre hari police tagi fangba paugi matung ina khutok na riba mafam adu tongjei marelgi khaupum renpang lambi gi irang thong manakta leiba ragailung village manaktani hauzik fawbugi oina nakal anigi marakta asok apan yawbugi pau fangmangamdri Athubada Panchayat election pangthok tuna khungang gi miyam gi hak fangan biro haina ad hoc committee of all Manipur elected PRI of 2017 gi convener Pokram Bam Surbalana Paumising unabada fongdokre lisingari tara tareta pangthok kiba panchayat mikhalda mai paklaba PRI member sing yauna MDU holda Paumising unabada Surbalana makhata kibada kumja lisingani tara taret ki mikhalda mai paklaklaba PRI singi term lisingani kunithoi gi October thada loikibani haukiba August kunmapalda High Court of Manipur na yamna singthaningai oiba wayalamada administrative committee khudaktagi kakpaga loinana panchayat ki mathau ningthina pangthokpa ngamgadaba hanagi mihut singna member oiba yaba anauba administrative committee ama semlaga mathau tawhallaga tha taruki manungda mikhal pangthoknaba khangalakhrabanina PR lengak na athubada thabak oina onthokpiro haike High Court na takiba rai asida tha taruki manung asida election tawgadabani haribase PR government asina su sungsoi soidanamaki tawbirakani haidana ikoina asa sauna thamjai karigumba
election ase tha taruk sigi manungda tawdadana ulai palai tawduna leiba oiragadi makha taba legal gi oiba akhoi gi thabak sing sanction duna khungangi lamda leiriba mioi singi kana country right ado akhoi na praja singi damakta sungsoi soidan ki lawgani Paumi Singha Unabada Ad Hoc Committee ki Advisor Khetri Tamana High Court of Manipur na takiba while adugi aroiba saruk te yauriba conclusion and decision haiba saruk adugi point number 6 ta hanagi PRI member sing anoba administrative committee sembada matik chai haina paliba sigi matung ina Manipur lenga ki hanagi PRI member sing committee sembada hapiyu hanagi administrative committee leitrobanina khungangi miyam gi hak mangdanaba athuba matamda thabakta onthokpa tangai fade haiki His Excellency Governor of Manipur, RDNPR के Commissioner, Manipur के Chief Secretary, Pm सिंह हाइरिबा कोर्ट की verdict से खनरकपा मतमदा point number 6 से मसले emphasis पीरगा मणिपुर की पंचायत कनबदा हजिक लेरिबा PR लेंगाकचिना अचौबा judgment से काई खुमनबु उत्पिरकनी हाइबगे असेट थाजबदो अखोय एडोक कमिटी की माइकेदगी थमजरी Technopal District ki Machi Block ki Manung Chanba Laiching Maipo Village da MSME amadi Odium Scheme gi matang da awareness program ama pangthokre Rising and Accelerating MSME Performance ki makada District Level Committee na sinduna pangthokpa thoram aduda DLC Ram Technopal gi Chairperson TS Bizoy Lead District Manager Ibochauba amadi LVAAC gi President Dangsawa Kokfam nachingba Musing Sarukya ke thoram aduda TS Bizoy na hogulak libana ha singda MSME matau karamna oigadagi amadi makoina kunaida kayamuk hanna piba ngamgadagi haibagi matangda wafam kya phongdoki Matam sang na election pangthok na namsinduna thamba ADC gi election pangthok pinaba amadi atay khudongsa dabas singi matang danga si ex ADC member singna Tribal Affairs and Hills ki Puriba Additional Chief Secretary Anurag Baspai unaduna memorandum pisin kre memorandum aduda democracy bu hena masak thokanaba ADC gi mikhal pangthok pinaba ex ADC singi pension scheme thabak oina pangthok naba amadi atay chawkhat thorang kaya yingsin binaba wafam yauri timadu ex ADC RS Ngaranchuina Luchinki Hari Chahi SCG Ojagi Numit Kaloinana Ministry of Education Piba Oja Sing National Award Lisingani Kun Manga Pinanaba Laibaka Sigi Oja Nifu Manga Kankatpada Manipuragi Gari Upper Primary School gi Oja Koizam Machasana Yaurakle Mak Nangang Singi Mahima Singi Damak Kathokpaga Loinana Mathau Tawbagi Damak Chahi SCG Oina Manasi Pinanaba Khalakibani Ta Sigi Manga da Gari da Pangthokadaba Thoram Amada Manasi Kutsinagani Hari Lai Inkolgi Lamgi Hag Ngak Senduna Tambaga Luinana Mafa Masida Kundari Basingi Achumba Pangan Binaba Tongan Ba So Amadi Ima Luptara Tarukna Manipur Governor Ajay Kumar Valada Taksin Kre Lai Inkolgi Hauzak Ladiba Fiba Masi Adumak Lehan Binanaba Cherola Duda Taksin Ki Hari Department of Agriculture Gimiteng Makada Kebike Tobalna ICAR Nifed Kolkata ga kutsam na duna ki home manadage lang sungba amasung masibu hena faba pothok oina pothok na bagi matangda numitarani chupna chatharakpa training program lotion kre thoram maduda KVK Thobal gi head Dr. Jasma Rani Sarangtem ICAR Ninfed ki scientist Navin Joshi amadi Horticulture and Soil Conservation Office Thobal gi HTO KH Malemngan bana chungbana sarukya ke Training Singda certificate Yentokpaga Loinana Jasma Rani Sarangthemna training ase supnagi ki hom manadagi langsungba khake nate masidagi hena faba handicraft ki oiba pothok pothok lawme singda hena sendong fanghana ba pangthokpani haike Aishani Pet Kolkata na sponsor Tobiraga, Sigma program si Tobiba, Amadi, Kibiki, Tawagi, senior scientist, Madi head madam Nasu, Atena Matamda, Sigma training program, and conduct of Gayaba Pibidana, mass awareness Mapiraga, farmers in Sida, income generating activities, Mayama, income, livelihood sustained on the pineapple grower, China, fruit Katang Yamanatana, Mana, the Kisu, Otoposakaya, Masahaba Yaraga, Queen income henna, Tanbaya, Habasigi, Sigma training, Samayam, mass awareness Pibagi, a program si Pantupiba. The participant of Wilba Maske Institute Punapusu, Quina, Kibiki Tawagi, Makaitaki, Takat Punktur.
Thobal District 32 Wangkem Assembly Constituency Manung Chana National Highway 102 dagi FCI Godown Thobal Tamna Chatliba Tanjung Lambi ki Fibam ngasi MPCC ki President su Oiriba Assembly Constituency ki MLA Kemega Chandra Deputy Commissioner Thobal Hana Kamaina Public Works Department ke official kya ga loina duni yangsin kre lambi si matam kuina dagi yangsin bidre mafam kya da kongkut ngakta ngai badagi accident na chungba kaya thokle Tanjung FCI Godown da lakliba heavy load gari sing asina lambi si ki Fibam Hena Soksin Hanbane, Mari Lenaba Sing Yangsinaba, Karak Haidabasu, Tadre, Haukiba, August Contra the Gilamdam Adugi Miamna, Lambita Kaiduna, Kongzang Sangsin Krabamatung, Mari Lenaba Sing Nasigi Yangsin Kongsat Adu, Chatkibane, Kongsat Aduga Mari Lenana, MLK Mega Chandrana, Lambiasi District Marigi, Miamgi Cheng Tamfam, go down Chat Palambi Ama Oirabasu, Miam Lambi Tingbagitaba Asi Lepiu, Atuba Matamda work program Ama Semlaga Semdin Naba, DC Tobal Amadi, Public Works Department ke official Singasu Punak. Kanare kodak ke oina MLA gi mai kai tagi nung haijinduna pothole sing asi menchinduna miyamna chatpada khudong chan na ba khonaragani haiki miyamna su lambi si soidana semjina na bo wafam phongdoki sigi cheng chingana ba FCI godown leibani lambi yamna phatre aduna masi praja mayam hore aduna thuna semna nabgi da mangni ngasi sport tai koi inspection tawrije lambi thingbadi thingbiranu thuna semna na ba district authority PWD की official सिंह जाओगा लंबी ही यंगजिले लंबी ती थिंबीरन वाइदना इना लेकाई की क्लब हम सुमाइना पाइबी सिंह दा अपील तौजरी Hanagi MP Dr. R.K. Ranjanamadi MP Dr. Angomsa Bimol Akoi Jamna Imphal East ke Indian Red Cross Society the Pirakpa ambulance ani ngasidagi service aukre ambulance service audokpagi thoram poram patalaiba Imphal East DC complex ta pangthoke ambulance service adu Imphal East ke IRCS ke president su oiribi Imphal East ke DC Dr. Nivedita Lairelakpamna haudoke Thauramadu IRCS Imphal East ke BP retired IAS Dr. R.K. Nimai amadi atai thaupubu sing sarukya ke Thauramga mari lenana Dr. R.K. Nimai na ambulance asi road accident ke oina free service amadi normal patient care ge oina ataba mamalda service pigani patient care ge oina ahan ba kilometer manga gi lupa lising ama ahen ba kilometer manga khudinge lupa chama hengat kane miyam na ambulance service asigi kanaba lobiu haike Thauramga mari lenana Dr. Nivedita Lairelakpamna Supreme Court na road safety gi sarukama oina national highway singi kilometer manga khudinge ambulance service amamam thamnaba haiba lekhrabasu Manipur gi oina di sel thungi phibam phatabana thabakta onthokpa ngamdana leiri ngasi piriba ambulance ani asina kharadang oirabasu menkhatpa ngamlagani haike ambulance ko jo kitang respect ko biyo ambulance ki mafam se piraga akoina kitang thaidok piraga hena smaina ambulance ki service da mating pangsi haidana basic facet si kitang Mamang thagi tang kuntra mathoida Manipur Police na Kaisal Village Volunteer Organization ki mioi mari yamlaba nongmai amade nongmai maru pokhai beya ba polam singa kona na fare farba me singa dudi Sagolban Bijoy Govinda dage Rajkumar Siddharth Elias Momo chahi kuntra omdoi Lariking bam lekai salan lerak dage Laisram Rameswar Maite chahi nifumari tob awang lekai dage athokpam Bojendro Singh Elias Mukil chahi nifumanga tob awang lekai dage Laisram Sasikanta Singh Elias Nauting chahi kunmanga ne Farabame Singh adudagi AK rifle ama AK Ghatak rifle ani Insas rifle ama 7.62 mm gi SLR ani 9 mm gi carbine ani 303 gi rifle ahum 9 mm gi pistol ama 303 gi modified rifle ama 7.56 mm gi Insas rifle ani 7.62 mm gi SLR ama AK rifle ama 7.62 mm gi nongmai maru chani ga hufu humdoi Insas ki maru Chaniga humfu manga 303 gi rifle maru chamaga yankai humdoi AK rifles ki nongmai maru chahum nifu mapal 9 mm gi nongmai maru tarataruk barrel cartridge ani Insas rifle gi kapthokraba nongmai maru chama 303 gi kapthokraba nongmai maru taret 7.62 gi kapthokraba nongmai maru Nepal 36 HE hand grenade ama Chinese hand grenade ama WP grenade ama detonator ama AK rifles ke magazine taruk Insas rifles ke magazine tara humdoi SLR ke magazine tara Nepal carbine magazine ahum 303 magazine taruk LMG ke magazine mari Insas LMG ke magazine mari amadi stun cell ani tear smoke cell ani stun grenade amani haire
Manipur Legislative Assembly के स्पीकर की क्वार्टर दगी पोचै हुरा लंबा नुपा अमा CJM इम्फाल वेस्ट सोरोखाइबम सदानंद की कोर्टना थामा खैरंबन इमा कैथलदा कम्युनिटी सर्विस तहुननब फादोक पिखरे Chief Judicial Magistrate Impal West Sorokaibam Sadanandagi Courtna Thama Khairamban Ima Kaithal the Community Service the Honabagi Fadok Pikraba Mi Adudi MD Ivo Khan Sahi Yankaimanga Apokpalai Kidraba MD Basir Khan Thobal District Manungchanba Sangayum Fam Mathak Lekaidagin Hairi City Police Station Lokat Kiba FR Amagi Matung Ina CJM Impal West ki Courta Pikala Kiba Record ki Matung Ina Ngasi Ayu Pungtaraga Minute Kun Mangarum Tabada Major Kolda Laiba Manipur Press Club Manakta Laiba Manipur Legislative Assembly Speaker Government quarter da masak khangdaba mi ama sangki loinana electrical items huran ki haina city police station da pau pirak padagi mafam madu da sangsilubada mi ama quarter adugi security guard singna detain tawraga leiram ki mi aduna hura lambani haiba electrical items kara plastic bora amada haplaga thamlam ki mi adubu makha taba formalities tawnabagidamak city police station da puraki makha tana chathakhiba investigation da mi adugi identity khangba ngamkibaga loinana mak masana MLA Speaker Quarter adudagi switch box switches thongnau semnabagi aluminum bar huran bani haiba yazaki hairi Advocate Furichabam Chaubana APP oina chathakiba court ki hearing aduda pikhalakiba sarsit ki matung ina MD Ivo Khan chathakiba investigation amasung prima facie evidence singi matung ina case asida BNS ki selection 302 section 302 clause 2 gi makhada Jarak Fangba Yai, accused first time offender Oi, Uralam Kiba Potlam Gibelu, Lupa listing Mangagi Makada Oi, Haina Panke. Investigation prima facie evidence Amasung record Singimatung Ina, CZM Impal West Sorokaibam Sadanandagi Court na, MD Ibo Khan, Thama Kwairamban Imakatalda, Community Service Tauhanaba Fado, Pikribani Haiki. India ki maming lairiba pre-school train ama oiriba Little Millennium na senduna Northeast Region ki oiba Annual Teacher Excellence Award yenthokpagi thoram ngasi Imphal ki Classic Grande da pangthokre thoram aduda Little Millennium ki CEO Anand R amadi Chief Operating Officer Gritika Bahugunana Luchingba Official team ama Imphal da laktuna Northeast Region ki franchise singdagi khwaidagi faba oja sing khangatuna mana pikhibani Award Funkiba Singh Adugi Manung da Little Millennium Lamfelgi Chief Learning Officer Loitong Bam Geraldine Amasung Longzam Victoria da Best Yellow Award Kutsinake Loinana Franchise Asige Apunba Oja Tarana Best Teacher Excellence Award Funke Loinana Little Millennium Wangkai Ayang Paligi Yellow Laxmi Longzam Dasu Best Yellow Award Asi Kutsinake Tauramadu da Northeast Labor Franchise Singi Apaba Oza Singh Dasu Best Teacher Excellence Award ase khutsinaki bane thauram aduga mari lenina paumi singa unabada CEO Anand Arna pikliba angang singbu makhong sombiduna makhoi gi lakada butungi punsida aphabami amamam oinana bahotna biriba oja singi kathokpa amadi hotna jaman adubo masak khangba amadi pukning thogat poina award ase pibani phongdorake want to make them good in public speaking because that is going to be one of the need of the future to be confident in public speaking. Second thing, we are going to make them more of an entrepreneurial thinking, how to become a businessman. Because even when you are an employee nowadays, the company expects you to think like an entrepreneur. We are also thinking about pre-coding skills. This is going to be a path-breaking thing, pre-coding skills. We are not going to teach them how to do programming, but how to think coding. That basics will be starting from preschool. These are very, very path-breaking and first time in the preschool industry we are coming up with these things. So we want to put some right things in their head at the right age. Chief Operating Officer Gitika Bahugunana Khwaidagi Phaba Oja Khanbagi Thabagasi Yamna Transparency Laina Pangthokhi Loinana Mathangi Thauramdadi Hena Pakthok Chauthokna Pangthoktuna Oja Singbu Hena Pukning Thawatuna Afaba Khunai Ama Sembada Makhoi ki Thaudang Hena Sarukyaba Ngamnana Bhotnagani Haiki Haukiba August Kunmapalda Manipur University ki Registrar Nathokiba Cherol Amagi Matungina University asigi Department Amade Section Kuding Makta Hindi Lolbo Official Oinatangai Fadana Season na Bakangalakliba Asimag Youth Front Manipur People's Party na Yaning the Bafongdokre Youth Front MPP gi President Oinam Premdas Kumana Mapungfana Natrabasu Manipur Official Language Act 1979 Chatnariba Manipur State Asida State asigi Official Language Oiriba Manipuri Lonbo Tungoinaram Hindi loan bu namfuda chatna daba yaroi haibagi mawongda order tholakpa haibase lamdama sigi miyamge identity asibu namthanaba achoba khongthang ni logdaba ngamde regional identity bu mothatnaba hotnarakpa manba mawong ase lamdam asigi amatangairaba Central University oiriba Manipur University ge administration da leiriba oja singna asiguma thong ama chatha birakpa simakti aibakthi bani Manipuri lol chakhot naba
Chakot Hanbata Natana Afaba Mirol Putoknaba Ladiba Loisang Asida Supnam Gimamitaba Hogulaklibana Harol Kayabu Namtaba Yananaba Sarau Manba Thong Asi MPP na Awang Bathakta Yaningde Order Asimak Atuba Matamda Kaktatuna Isag Iram Damasigi official language Sam Oibata Natana Lingua Franca Oriba Manipuri Lolbu Jatna Hanaba Anoba Notice Tokpiu Haike Manipur University ki koi August ki tang kun mapan da thador pachero lama gi matungina Manipur University da leriba section kudimak amadi department kudimak ta Hindi loan asibo official language oina jina gadabani haiduna Manipur University ki registrar na tholakhiba notification adubu Manipur People's Party youth front na kanbomong da condemn tawi university na athuba matam da rectify tawduna anoba notification ma thopiu haiduna Manipur People's Party youth front gi maike degi thamjari akoi gi leibak akoi gi loan chana kansi amadi namfu safu tawduna akoi gi imalon bu namandabadi haidong Manipur People's Party youth friendly market degi tumina laiwe Paugi Marakthana Timber Break Amatang Nominase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Liver Cirrhosis and Liver Cancer Clinic for Liver Transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambisida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Give him a key, you know. Other become more. Sige yun say, next TMT na check sim na lapsi laga tham khabani ne. Tada lang se juhar habaga amta kidarbo. Asum na mayam na machal go na option lugum. Masigi yung masibu aso yung an ko kada batagi. Next TMT na nap selli. Next TMT juhar habadi na top na basim bani. Zaman technology si na bana concrete ka top na tinaba matamda. Kapang ng amuk ka na angle adli. Next TMT strength is in the quick. Break itung da taram nok chori makhataba pau pizari District Administration Kaksing amadi District Social Welfare Office Kakchinga khutsamna duna Sora Awangching Wangbada Leiba Rural Writer Academy Sorada Nasamukta Bharat Abhiyan campaign gi makada awareness cum interaction program pangthokre kunai sidagi mayai kabo chunjak marufangna manghanabagi pandamda chathakiba thoram aduda District Social Welfare Officer Kakching Seram Asana mayai kabo chunjak marufangna manghan bahaibase department khakna hotnarga ngamloi miam puna hotnamina bachangi aikoi puna hotnamina drobadi India si may kaba chunjak seasonada balay pa kama uhenba ngamgani haike New Delhi da laiba Adventure Sports in India ge apex body ama oiriba National Adventure Foundation NAF Manipur chapter ge director Dr. Kangabam Romeo da lemzaningai oiriba Brigadier Gyan Singh National Adventure Award listing ani kun manga khutsina rakre YMCA New Delhi da pangthokiba thoram amada NAF ki President Lieutenant General Raman Dhawan AVSM BSM additional lemjaningai oiraba National Award asi khutsina kibani Mark na sanglaba chahi nifu romda kathokpaga loina adventure sports mountaineering amadi sports climbing da thoram kiba thabak thoram da pungning thogatpo oina award asi pirakhibani Handakta Operation Sinduda Mai Pakna Lanthengna Kibagidamak Bir Chakra Pirakraba Squadron Leader Rizwan Malikpur Sainik School Impal All Boys Football Club na Harau Tamna Okre Mark na Taukiba Tabak Puthagat Paga Loina na Ikai Kumnaba Utki Hairi People's Revolutionary Party of Kanglaipak Pripaki Red Ame Wabagai Awang Lekai Dagi Chahi Kuntaret Lom Suraba Nong Thongbam Malenganba Elias Thonglena Chatkiba August Kontra da Kanglai Myanmar Ngamkai Paringda Eknaba Mayang Lanme Amadi Makhoi gi Proxy Forces KNFB gi Apunba Tengolga Kanglai Yaulup Singi Tengolga Sokna Ribalan Famda Yekna Bana High Tech Drone Seasonaduna
ꯂꯥꯟꯗꯥꯔꯛꯄꯗ ꯁꯣꯛꯇꯨꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯔꯨꯞ ꯃꯥꯂꯦꯝ ꯉꯥꯟꯕ ꯌꯦꯛꯅꯕꯒ ꯂꯥꯟꯊꯦꯡꯅꯕꯗ ꯁꯣꯛꯂꯕ ꯌꯥꯋꯣꯜ ꯂꯥꯟꯃꯤꯁꯤꯡꯕꯨ ꯌꯦꯛꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯍꯥꯏꯅ KYKLꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟड ꯔꯤꯁꯔꯆ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯏꯐꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯔꯨꯞ ꯃꯥꯂꯦꯝ ꯉꯥꯟꯕ ꯌꯥꯋꯣꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯔꯦꯗ ꯑꯥꯔꯃꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯋꯣꯜ ꯂꯥꯟꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯂꯥꯟꯐꯝꯗ ꯎꯠꯂꯝꯈꯤꯕ ꯂꯥꯟꯒꯤ ꯍꯩꯁꯤꯡꯕ ꯊꯧꯅꯥ ꯑꯃꯗꯤ ꯀꯠꯊꯣꯛꯄꯒꯤ ꯐꯤꯗꯝ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯍꯥꯏꯔꯤ ꯑꯊꯧꯕ ꯔꯦꯗ ꯑꯥꯔꯃꯤ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯄ꯭ꯔꯤꯄꯥꯛꯀꯤꯗ ꯅꯠꯇꯅ ꯀꯪꯂꯩ ꯌꯥꯋꯣꯜ ꯏꯍꯧꯒꯤ ꯃꯦꯟꯈꯠꯄ ꯋꯥꯔꯒꯗꯕ ꯑꯆꯧꯕ ꯑꯋꯥꯠꯄ ꯑꯣꯏꯍꯧꯔꯒꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯃꯔꯨꯞ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯌꯥꯋꯣꯜꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯤ ꯍꯥꯏꯔꯤ People's Revolutionary Party of Kangleipak Pripaki Lanmi Senglup Red Army gi lekhidraba marup Nongthongbam Malenganba Elias Thonglen gi mafamda Koirengna Luchingba UNLF amasung masigi Lanmi Senglup Manipur People's Army na Yawal gi kaikhumnaba utli haina Lubasigi Secretary Publicity M Sakhen na thadurakpa Cherol aman hairi Cherol asina makha taraduna numit aduda sokna kiba lanfamda marup Malenganba na apunba Lanmi Tengol gi nongmaina panduna soklaba officer amabu sapagadaba mafam amada thangdoklamki Lanfam aduda sok aban nanglaba kayabu mafam chabada thaidoknaba hotnaramki hairi Malem nganbana laukiba yawol gi thaudang sing ngasigi amasung tungi mirolna ningsing duna lehoragani hairi mahakumba amana lekidaba se yawol ihau asigi achouba mangzaba amani hairi mahakna lekidabada awa maisa nanghoriba imung manungi awabdasu UNLF amadi masigi lanmi sanglup MPA na sarukyari hairi People's Revolutionary Party of Kangleipak Pripaki Lanmi Sanglop Red Army RA-gi marup nongthongba Malenganba Elias Thonglen na August 13 da mayoknaba lanfamda lekidaba sida RPF ki maikaidagi yawol gi kaikhumnaba utuna awaba phongdokre lona thingkraba Lubasigri Assistant Secretary Publicity Bankim gi Cherol amana lekidaba thauba sigi imong manung sagai natai marup mapang singi awabdasu RPF amasung masigi lanmi PLA na sarukyari hairi KCP People's War Group Marxist Center na Imphal Urban Cooperative Bank Chairman amadi DGM Bank changbada khudakta gi athingba leiragani Chairman amadi DGM gi fam athubada Board of Directors singna mahut singadabani hari lona thingkraba Lubasigi Secretary Central Media Coordinator Lenin Maite ki Cherol amana haukiba matam kyadagi hauna lub asina bank asibu mutki gadabadagi kalhaunanaba matam gi wafam khanaduna amadi khanghanduna yaipagadaba mawung amada hotnaduna lakibani laibak thibadi yawol lalhaugi mingda maranai sendal lambida kumang chawsina changsiliba mioi khujok kharaga manaraga bank asigi chairman amadi DGM anina Hakthengna lub asibusu lana uhanana hotnaba lubloi singbu yeknabagi makutta tahanana hotnaba sini hairi Naha singi kongtang haina kauba lub asigi mangarak suba mapokumon thoram kaksing wairi Kongoi Bazar Community Hall da ngarang pangthokre thoram aduda ex minister and Nimai Kakching Bazar Business Welfare Association gi president Y Rajendra United Clubs Organization Kakching gi president M Brozen Organization asigi vice president P Godador amadi Naha singi kongtang gi president M Rabina akhanaba myoising oina sarukyaki Thauram aduda Kakching gi tongan balup singi myoising club NGO Imphal lup sing yauna masak naidaba myoisingda achamba khudosu tamki Sell deposit taurabadi kanaba pigani haiduna mayamda thazahalaga yamlaba senfam khongatlaga lot khraba singi mathakta punna thengnaminanaba all Manipur Ponzi victim group na sinduna iboyama sumang lila sanglenda victim singi mifam pangthokre mifam aduga mari lenana all Manipur Ponzi victims group ki mihut maibam nirubalana miyamda namthak tauraga sell khongatpa Ponzi group contractorate ki mathakta Manipur da laire haiba khangle Mayamda thazaba piramlaga sale paisin kraga lot kraba singi matakta banning of unregulated deposit scheme Budge Act 2019 gi makhada laingakta wakat payai khangdaba victim kaya lairi aikoina thamkiba sale loina fangdrabasu kharadang oirabasu fangba yabagi lambi ama oina mari leinaba commissioner singda wakatpa hana wakat kraba singna makhata na kari tawba yai haiba khangminanaba mefamasi senbani Complaint thazin dabasing complaint taunaba lambi taknaba group asina thaurang tawduna lairi complaint khudingi kanaba laiba maramna khangdaba yaurabasu group asiga tanabiu haike mai kayamuk yam leibage haibado kaisumta khangjadana paisa
फंगनी हाइबगी वाखन बाबो लेट्रबा प्रजा मयाम जिंदो अदु मयाम दो अमक खक्तंग पैसा फंगनी एक सिगी मतुंग इन मयाम दा पैसा सुंग सोय सोयदना फंगनबगी आसामदी उहनबगी दमकता मयाम दा खंगनबगी दमकता अखोइना मीटिंग से ऑर्गेनाइज तौजबनी कोई पैसा सिंग से खजिक्तंग ओइरगसु सरकार ना स्टेप खरा लौखलक्तना पैसा सिंग से सुंग सोय सोयदना फंगनी हाइबगी गवर्नमेंट की थाजबा अखोइदा लेबदगी अखोइना मयाम दा सिगी वाहै सिंग से हाइजनिंगबदगी अखोइना अखोइगी मीटिंग से तौबनी People Welfare Organization PWO Thobal Wang Mataba Mailekaina Ekmi Fertility and Healthcare Center Imphal Gapuna Kutsamnaduna Nomagi Oiba Free Healthcare Mamangasi Thobal Wang Mataba Dalaiba Club Asigi Sanglenda Pangthokre Lekai Sigi Mio Kyabo Tongan Ba Layong Sing Yeng Bagi Kudung Chaba Pibaga Loinana Hidak Langtak Singsu Lemna Fangan Ki Healthcare Center Sigi Maikai Digi Miamda Haksel Oiba Awareness Su Piki PWO की प्रेसिडेंट अकोइजम गांधीना लाखलिबा सेप्टेम्बर 13 पांगथोकदौरिबा क्लब असिगे कुनमापल सुबा फाउंडेशन डे की मांगोइनना लेकाय असिगे चथोकपदा खुदोंचाद्रबा मियामगी खंदुना हेल्थ केम असि पांगथोकपने केम असिबु चावना माय पाखनबगीदमक एकमी फर्टिलिटी एंड हेल्थ केयर सेंटर इम्फाल की मैनेजिंग डायरेक्टर डॉक्टर जेम्स अलांगबमना लुचिंगबा सेंटर असिगी टीमबु PWO की माइकेदगे थागतपा फोंदोखे All Manipur United Clubs Organization Amukogi Office ta ngasi Manipur gi apunba saktam sagatnaba amadi tangdu laita ba puraknaba hotnabada achoba thodang lauramba Thadau Literature Society Assam gi chairman oina thawpuramba Nekam Jamhaubo Manipur gi apunba gi saktam thugaiba pamba UKDA amadi KRA gi militant ni chungnaba singna hokiba August kontra da mihatina hatlambabu All Manipur United Clubs Organization Amukona yamna kan condemn tawbaga लोइनना लेखिद्रबा थादौगी लुचिंगबा असिबु इकाय खुमनबा उत्पा ओइना मिनिट अनि तुमिना लेपख्रे लेखिद्रबगी थवाइना लाइरमलेंदा इंगना चिकना लेरुनबा ताइबंग मपुगी मफमदसु थौनिखि मिफम अदुना अमुकोगी थौमिसिंगना महाकुंबा लुचिंगबा अमा मांगहनखिबासी मणिपुरदा हिंगमिनारिबा तोंगान तोंगान वफुरुपसिंगी मरक्ता अपुनबगी इहौ सागतपदा थिंथा हलगनी हाइना फोंदोकनखि लमदम असिगे अपुनबगी सक्तम दा सिंगनाबदा अचौबा थौदांग लौरिबा टेररिस्ट ग्रुप सिंगबु लोगी ओइबा मतिक चाबा चैराक फंगनगदबनी अमदी टेररिस्ट ग्रुप सिंग मणिपुरगी लैमाइदगी मुथतनबा अमुकोना डिमांड तौरि नेकाम तमथिना हातखिबा थवोंग थादौ इनपी असमनसु अकनबा मोंगदा यानिंगदबा फोंदोखरे हिरामसिगी मतंगदा प्राइम मिनिस्टर यूनियन होम मिनिस्टर असम की चीफ मिनिस्टर दा तक्सिंदुना NIA दा इंक्वायरी तोहनबा मेमोरेंडम पिसिनख्रे अमरोमदा नेकाम जामहाउ तमथिना हातखिबा असिबु थमोय सोकना नुंगाइतबा फोंदोकपगी चेरोल फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुर ना चेरोल थादुरकली चेरोल अदुदा नेकाम जमहाउ मणिपुरदा पुन्ना नुसी चानना तंगदु लैताना लैमिनबा पामखिबा मिसकने मार्कना पुनसिरोल अदुबो फंगनबगीदमक मांगजिल थाना होटनरमखिबा अदु अखोय खुदिंगमकना इकाय खुमननिंगाय ओय मसिगी मथक्ता महाकना थादौगी आइडेंटिटी अमसुंग लिटरेचर बु हेना वांगबा थाकता पुखतनबा होटनरमबदा नतना लोल कल्चर अमसुंग हेरिटेजसु चौखतनबा कथोकपगा लोइनना होटनरमखि येंगथिबा अमसुंग खाइबुंग ताबा वाकलोलदा चथरकपा मखल खुदिंगमकी यैखाइ थिनगाइबा वायलेंस के मायोक्ता लमदम असिगे मिपुम खुदिंगमक लेमिनासे लेखिद्रबगे इमुंग मनुंग अमसुंग थादौ कम्युनिटी अपुनबगे अवाबा मिकुपसिदा थमोय सेंगना सरुक्यारी नेकाम जामहौगे कथोकपा थौना अमसुंग इंटीग्रिटी लेंगदना लेहोरगनी हाइरी Like minded group LMZ Manipurna lamdam asigi awa na tarba singda leptena mateng panglakpagi saruk ama oina Sajiwa jail manungda leiba prefabricated house relief camp ta lanjena tuna leirakhiba IDP bonnet konsamna masa mathanta thauri yanduna leikhidabagi pau tabada imung asena thengnariba awabada sarukya bagaluna lana thoramgi mateng oina ba lupa listing tara ngasi like minded group LMZ Manipurna mateng pangkhre kongsada duda LMZ gi maru oiba miyosingna sarukya ke Maibia Tamra Singh Memorial Trust na sinduna wangkaining tempukri mapal dalaiba Eco Historical Park ta Measure Maibia Tamra Singh lekhidabage chamagatara hundoi suba thawram pangthokre sarukya kiba singna Maibia Tamra Singh gi mitamda hailai katunai kai khumna utke Sanabagi pawai khoi ki senior sports journalist Boyan Ningthozam dage lobirase
Sahi Tramanga Makagi Napamachagi, Humpumari Shuba Edition, Subroto Cup International Football Tournament ki, Ngasi Ahubunumita, Manipurgi Mahutchinduna Saru Yariba, Taubal District ki, AZ Memorial Academy Sarang Patna, Central Board of Secondary Education, CBSC Bumaiti Bapikre, Subroto Mokrazi Sports Education Society Gaming Makada, Airports Sports Control Board na Sinduna, Ngasi Degi, New Delhi da, Tim Kuntra Marina Group Nepal Tongna Kaidukuna Sanaba Hokiba, Humpumari Shuba Edition, Subroto Cup International Football Tournament ki ngasi ahubunumita Manipur gi mahutchinduna sarung yariba Taubal District ki AZ Memorial Academy Sarangpana Central Board of Secondary Education CBSE bu Golmari Sinoda Maiti Pikibane Hayeng Tilpung Anita Bada Manipur gi mahutchinduna sarung yariba Taubal District ki AZ Memorial Academy Sarangpana madi Telangana ga sanagane Nipumapal Suba Junior Boys Ist11 Volleyball Championship ki Aroiba Match Amim YDO Mayang Palamati ISBA Haikurujanga Sanaragane All Manipur Volleyball Association gi meng makada mamang thagi tang kunthra dagi tim trom doina group mari thongna khaidutuna NYBA ground Naurem Nambol de Chathariba Nipumapal Suba Junior Boys Ist11 Volleyball Championship ki ngasi sanakiba ahanba semifinal match ta Amim YDO Mayang Imphana DBA Thobalbu set ahum sino kunmanga kun kunthani thoi kunthra amadi kunmanga kulumdoi da maitiba biduna final Sankibane Anisuba semifinal match ta ISBA Haikurujamna NYBA Naurembu set ahum amada maitiba biduna final Sankre tournament asigi ngasi ayuk sanakiba ahanba quarter final match ta Amim YDO Mayang Palna YPC Isokpo set ahum ama Anisuba quarter final match ta DBA Thobalna KSA Irengbambu set ahum sino ahum suba quarter final match ta ISBA Haikurujamna UNT top sipai bu set ahum sino tamadi Marisuba Aroiba quarter final match ta NYBA Nauremna MRC Sajing Mareng Khongbu set ahum sino da maiti piramlaga semifinal sanglikibane District Sports Association DSA Sandel Gimeng Makada ngasi dagi tim tarung na grumani thongna khaidutuna Sports Complex Sanden Kisran Ground da First Division Football League haukre ngasi ahubunumit ki sanakiba ahanba match ta Damjor YC amadi Sandel Kisran YC goal amamam chanatuna draw satkre ani suba match ki sanakibadasu Sapi Karong YC amadi Japo YC goal manga chanatuna draw satki amarom da ground asida ngasi dagi tim taramari na sarug yaduna no odd basis pangtokadaba DC Sandel Trophy Second Division Football League haukre ngasi ahubunumit ki sanakibam match ta IYCC na Tonson FC bu goal mari amada maitiba piki August 16 tagi team taruk na saruk yaduna Senapati Turf Ground da chatharakiba Senapati District Super Division League Ratung FC na champion oiduna loisinkre runners up na Katum Simna Take League asida Ratung FC na match manga sanabada ahum thoike amada draw chatke aduga match amada maitike loisinbagi thoramda chief ke soina sarukya khiba Mau SG MLA Dikona Manipur asi India ge sanabagi powerhouse ni haina khangna riba sida Senapati District na thoidokna tathabanate maroina football gi lamdadi Senapati District na Manipur gi football gi khongsata achoba thodang yari sana khotna babu hena chakhot hanaba mahaki maikai dagi pangba yaba mateng pangani achoba tournament sing sahi yankhai rongi mamangdagi Imphal da chatuna sanaramba adu Senapati District Olympic Association amadi District Sports Association na sinduna Senapati da oina pangthokpa si nungaiba phawi haike The people of Manipur are talking that Senapati is coming up very well in sports and especially in football. The credit should go to Senapati District Sports Association and also the Senapati District Olympic Association for their unwavering support and encouragement in this particular field. I also like to congratulate and encourage the young footballers to continue your dedication, your commitment to promote this sport. Scheduled Tribe Demand Committee Manipur gi matam sangna President Oiramba Dirasum namna khangawdana lekhidabada Maitai Tribe Union gi members singna awawa phongdokre makna lekhidaba sida Maitai na ST list channaba hotnabada chauna ahoba ama lehoragani lekhidraba sina college tamlingai matam inglising amaga chamapal humfutaret adwaidagi mahakatinaba marumapang singda ST list channabagi ahosi hawdokpa hokrabane
लोइनना ST list चन्न होटनबगी खोंजंग कयादा मांग थादुना सरुक याखिबा मिसकनी लेखिद्रबासिना इंडस्ट्री डिपार्टमेंट डायरेक्टर ओइरिंगाइदसु अचौबा थौदांग लौखिबा मिसकनी येलहौमी ओइरिबा मिचै मैतै सिंगना ST list चंदुना फुरुप मचा असिबु ngakpi senbiba mathoktai karigumba furup asina masagi lejoriba political socio economy amadi lenbu ngakpi senbi hogdrabadi furup macha asigi tungi laibak yamna awaba oigani haiba wafam sing miyamda toina haibiramba luchingbani hairi Sana Laibak Pauche Yauna Manipur da Fongba Pauche Singh editor Oiramba Haichu Achoba Sarmana Laikitabada All Manipur Working Journalists Union Amasung Editors Guild Manipurna Awaba Fongdokre Awaba Fongba Gimi Famaduna Achobana Manipur da journalism ki lamda kathok pagaloina lauramba thodang singbu ningsingki amarom da awaba fongba gi mifam aduna Nagaland da based toba Hornbill TV ge journalist ama Senapati district ki lai khul manakta airgun rifles na kap ki bathodok yaning da bafongdok pagaloina na thawong ase yaba ngamloidaba amasung press ki ningkha tamba amasung asoyangam yauroi dabada chauna ki hanba amane mari lainaba authorities singna sigumba thodok amuk hanna thoktanaba matik chaba thabak lokhat kadabani hairi Aroibada Mariba Pau Amukana Pisari Just Masing Suna Laitabadage Manipur High Court case sing Matam Channel Loisin Mangamdre Haina High Court Bar Association of Manipur ki President Senior Advocate and Kumarzitna High Cray Lamdamasida Kunda Minarakli by Yelhomi Singh Punsinduna Ima Lebak Manipur Gidamag Apun Bagi Pangal Sagatpa Tangai Fadre Haina CPI Giluchingba Sotin Kumar High Cray Sector Maya Lekai Digi Anabama Leki Dabagi Wahauda Rimsta Irang Tokre Amadi Technopal District Sita Government High School the Tamba Mahiroi Humputara Narak Padage Matam Kaptana School Suti Thadokre Ngasigi Weda the ISTV na Sandok to Manipuri Pau Matas Delusion Jare Meeting Tabri Bapum Namapu Amukahana Kurumchari